ahan babakta Kangleipak news Tengbang loop KNTL Manipur na miyam boy kong nona khurumjari Kangleipak news Tengbang loop na Manipur sa leiba tungan ba leit layar singi amadi tungan ba ana ek singda ka hena sothara ba imung manung da mateng pamgi suruk amo oina ngasi su Thoubal kendragi manung chana leiba Thoudam Irong Thokchom Awang Leikai da leiba akogi Thokchom Manihar Singh Chahi family da hojik leiba khudongthiba awaba sing asi miyam da share tawjage mayamna haiba imung asibu nungsibidana angamba mateng pambiyo haidana Kangleipak news Tengbang loop KNTL Manipur gi maikai digi miyam gi mufamda apin tawjari Thoubal kendragi manung channa leiba hanna Cheif Minister sahi manga oiramlaba Shari Okram Ibobi Singh kendrasu oiriba Thoudam Irong Thokchom Awang Leikai dagi Thokchom Manihar Singh Chahi humpuganipan Inglisingani taraga tareta lambigi khudongthiba thoudok amadagi hospital da Chahi animuk layeng sathaduna lakhi Adubu Laibak thibadi hakchangi pibam nongmagi sokchalakpana maram oiraga oi thangba khongi saru kakpataki Imung manunggi leijaramba mal-chang punamaksu Thokchom Manihar gi punsibu hanagi phibamda amuktang halaklabadi khanduna kaithoktuna honajaki adubu laibak thibadi anabana maram oiraga soinaiba punsi ama oiki Thokchom Manihar Singh Chahi macha ani lei machanupi Ahal Thokchom Thoibi Chahi kunga tarukna asumna Kangleipak news Tengbang loop KNTL Manipur da pawdan birakhi Rau kumay malagpada imanabi matung indura rau kumay ditsaning adubu chen ipurit aman leiraga litpangamdabanina ay mayam meragtin pangamda imanabi singis kung kaburga ay jukani ni adubu leitabana maramurga ay kabudi pangdre mayam na ako'y banungsibiduna ako'y mateng pangbiyo hingba ngamna una bada phang phichaduna lau kulang kumduna yang wanam honajari mayamna tengdin nungsibiyo koibu Chahi gi harau kumhai ama lakpada fazaba phirol chaduna imanabi singi marakta aisu yaujaningi babana hakchang kalingai matamda machai khoibu lairik tamhanbirei adubu ngasidi babagi punsina soinaiba misak ama oikhibadagi lairik tambasu ngamkhidre aikhoibu pokpiribi ahal oibi ima amadi inaw nupa aikhoi marigi nongmugi chana thaknanaba chakhu mai mutanaba babagi hidak langthak leinanaba honabada ahal oirabi mamagi matung illaga Leikai gi law khulang suba aphangba thabak chilhau thidana migi fi saraga aphangba paisa kharana babagi hidak langthak leiba nomgi sangdraba yadraba mayam asina aduki matik yamna wai haujik leiba aikhogi yumpham asisu tha kharagi mamangda nunglei nungsitna humdokibadagi sagaigi ahal sing amadi Leikai gi ahal laman singna aikhoibu nungsibiba miyamna angamba mateng pangbiraga kharadi sembirami adubu nong chuba matamda nong yubana maram oiraga aikhoi leifam leitabadagi mangol gi sarukta plastic cherangna kuplaga ahing kayama lenki aikhoibu pokpiriba ahal oiraba iman nadraba baba amadi mama aikhoibu nungsibiduna mayamna angamba mateng kharata oirabasu pangbiu haiduna thamoi sokna kaptuna pawdam birakhi yeningai paisa leitabadagi chahi anirom magi mokho tekpase maitei maibena sambani haiduna matam khara hauram matungda Jenims hospital da pukatuna layeng hukki layeng ba hobusida doctor na kachu toroi haibadagi hidalan tha kaptana honei adugi matungda makhong condition phalak tabadagi magi makhong oi thangbase lokthokre matungda suba ngamdabadagi magi machani leirisina magi pisiga tanaraga miyamgi thabak apang ba thabak sudana mai imujigi noni pajigi dala tanglaina ba moi kanna honaje Thokchom Manihar Singh Chahi imungda Kangleipak news Tengbang loop KNTL Manipur na angamba mateng panglagani amadi Manipur government nasu miyeng sangbiraga amadi miyam nasu angamba mateng kharata oirabasu pangbiu haiduna KNTL Manipur gi maikei dagi nolukchari